Lakle lakle Inspector Tayai 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 Ahan mamaktada Inspector Tayai tabiri basing James Saigul jamna taramlok sabolo na ikonona kurumjari Inspector Tayai khwaidigi sangba monodrama loinena crime di yumpham oiba nungsi nungol imung manung thogdok wathok thogalon laishu punamak yauraba paring aman ngasigi tangkakta lising amaga chamriga ombotara manga suba tangkak loinena sathajarliba tangkak asigina anobada laman nipan suba sharu sathajarliba tangkak asi angambagi makhatana sathajarpa tangkak amani Inspector Tayaiga punamata mamada leiminaramba chawba thoiba kumar amade roshan maram oiduna awaba thai amaromda jaildagi kumar amade roshan tholakre habisi Inspector Tayaiga jailer Dilkumar na pau pirakre loinena thogdok osida chenari bisi makhoi ani oribra natragana pari oribra Inspector Tayaiga kari torpa wari asigi makhamu taminarasi chaw kari lege habado yingchinjaki yam nuai jari sir adudi pau nuai batabagi corona ngai jargi sir resmita ai ujabadu digi nuai tada sum thogjargu yam nuai jari sir pare pare adudi ai thamjari fani fani sir adudi ai muk chachaba yar gobi krasik sir hauji ino no jel da lagliba kari sir bubon hai bubon gi mo mata adugo mafam asida mana mu tim mama sagaliba sir magi mu tim mama basanta ne holender ne rupa bon hoy aduga kundola moi ge toruga tim mama semaga legi bubon gi mai mo mato sina kari maso mu jel sid geng oine lerige sini mai sir pangya ya dong mande sidi kharle de mu amar so mu lengsilani amarom da mu IGP gi masanupa sidai da leriba takat kraba ramendra du tongana thamisa masadu sarna nomaina kapthat kibadagi haibe yadrabadi masana phangjaba dabani gain madude khoina kari haruni adubu chekchilo makhoi kumne yo makhoina mafam se tawriba thongsing asi ai yaning phani sir pare pare nang sakhiba ya phani sir ai amu thokcharu ge sa asojik su pareng jana sida leptan leram gedon mari masilidaba ngathadana dum tawur leram dori sir thokchari ko sa yare chalo senedabadi yara sir gamai ai khoi chataba yar sir kadai deno sir khone sakadorsi khoi hozik kumar amadi roshan sir kanano kumar roshan sir now I gidu sir yes makoi jeda lebedo thokelera Krino sir, jail the Mukudi Yamakuna later was an in. Hai Hana Bonava. Aduga Ibu Pan and Bonaki with the Natana. Nasidi Himangagi among the Leminar Matoi Bamati Chow with the Lemon Komogimo. Sir, Adudi Magi Mong do this, sir. I know the Sumulaman Komoid Romai Mong do, sir. Tanbutale the Magi Mong do the sir. Adudi Perino, Itau Boga Toibagi, Magi Nupi Pazan Cosanta, sir. Mana, wait a me, wait a the Akoi, Parigi Konguliba, a hand with the church. Madugi matung da makoishu ekoi yokshilash panisha askari noni mayum da gamu leiram dana gyan tana leiram di sar makoi amu oiram dradi amawore thokti thokrabani na makoina tawriba thong sigadi yamna di manadi adubu pari oram ga dori makoina to boiram ga dori makoi leiram dargana kari leiram magana kamdo asing mudu khangna namagi di makoi chattabi ya sados sir chawbaga thoibe chi gautor panisha tawriba thawsi angak pathaba ma haibdu wari nomonomogi case sida kok lekhaiba makai chalan sir haibi sir ngasi digi chahi mari makhai gi mamangda roshan amadi kuma sir khangji sir makoi ni jail digi thokilera kari heba sir aduna makoi yumda lebra kadai de lei kana ga poli akoi kopni yeng sin bera lo chana batokshi punisher sir wapa mama da sir kedori gam sir Krino pari do so makoi gi mayum da magi krino mapana haibuduga sir hoji amuk chatori sibu sir gamai chattabdi yar mapana haibuduna haibani machabu losening badigi mapa yauna losen boram nabadi adubu aikoi magi hoji location ekuna khangbadi ngamtri mayam su mapanda leng ba sakhibudu ngasidi yumda soidani yawroglam unadaba yadaban aikoina khangkiba mahaki location di school adude adubu mafam adudagi mahaki phone do mana mangi yauna manghalibra natraga thogdogosi mahak yawribra mafam adu hotel sunati miyoi sing adu thamlaga thogdogosi mahak yawribri yawdabra natragana thogdogosi roshan amadi kumar ga sinba adu mahak su yawribra
ꯑꯁꯦꯡꯕꯗꯨꯗꯤ ꯃꯌꯥꯝ ꯑꯗꯨ ꯂꯥꯛꯂꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯉꯁꯤ ꯌꯧꯔꯛꯀꯅꯤ ꯍꯥꯏꯕꯅꯤ ꯆꯪꯁꯜꯂꯒ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯑꯗꯨꯕꯨꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯁꯥꯔ ꯑꯃꯨꯛ ꯆꯠꯂꯨꯔꯒ ꯃꯄꯥꯅ ꯀꯔꯤꯅꯣ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯕꯨ ꯐꯪꯅꯕ ꯑꯣꯏꯅ ꯊꯤꯕꯤꯌꯣꯅ ꯑꯣꯟꯈꯠꯂꯒ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯍꯥꯏꯔꯛꯈꯤꯕꯗꯨꯗ ꯁꯥꯔ ꯒꯃꯩ ꯆꯠꯂꯒ ꯌꯦꯡꯉꯁꯤꯔꯣ ꯃꯔꯨꯑꯣꯏꯕꯗꯤ ꯃꯥ ꯈꯛꯇ ꯅꯠꯇꯦ ꯍꯧꯖꯤꯛ ꯖꯦꯜꯗꯒꯤ ꯊꯣꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯀꯨꯃꯥꯔ ꯑꯃꯗꯤ ꯔꯣꯁꯟ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯐꯅꯤ ꯁꯥꯔ ꯆꯂꯣ ꯊꯧꯔꯣ ꯐꯅꯤ ꯁꯥꯔ ꯀꯔꯤꯅꯣꯅꯦ ꯃꯥꯒꯤ ꯔꯣꯁꯟꯒ ꯀꯨꯃꯥꯔꯒ ꯑꯗꯨꯕꯨ ꯐꯠꯇꯕꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎꯕ ꯍꯟꯗ꯭ꯔꯤ ꯖꯥꯠꯂ ꯈꯪꯉꯤ ꯖꯦꯜ ꯃꯅꯨꯡꯗ ꯑꯗꯨ ꯀꯨꯏꯅ ꯂꯩꯔꯨꯔꯒ ꯑꯃꯨꯛ ꯐꯠꯇꯕ ꯍꯟꯗꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯒꯗꯕ ꯂꯥꯎ ꯑꯥꯗ ꯑꯍꯟꯁꯤ ꯂꯩꯔꯤ ꯂꯥꯎ ꯄꯥꯕꯨꯡ 이봉호 거이부 시들 레이지 까리노 트럭시다 회의주 뭐야 미야위 회의주 뭐 부타래 너희기지 뭐 이봉호 회의라 론베 더복수 떠보라네 너희가 어머 회의셔 거이 암나 somnung 치자바 양 밤자바 그 юм도 som나간다 가짝당 신동 진진 남아 떠보 마사기 회의싱에 레퍼 많이 따래 야 마랑 가이나 좀 레이자니다 ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯊꯝꯖꯈꯤꯗꯧꯅꯤ ꯄꯥꯕꯨꯡ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩꯈꯣꯏꯁꯤꯡꯁꯦ ꯈꯔꯗꯤ ꯂꯥꯡꯉꯦ ꯂꯣꯏꯅꯃꯛ ꯁꯤꯠ ꯁꯦꯡꯕ ꯑꯗꯨꯝ ꯂꯣꯏꯅ ꯇꯧꯖꯒꯦ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯏꯕꯨꯡꯉꯣ ꯑꯗꯩꯗ ꯅꯈꯣꯏ ꯁꯤꯗꯩꯗ ꯂꯩꯔꯤꯁꯤꯕꯨ ꯍꯩꯅꯔꯤꯕ꯭ꯔꯥꯅꯦ ꯄꯥꯕꯨꯡ ꯑꯗꯨꯝ ꯍꯩꯅꯔꯤꯗ ꯄꯪꯀꯣꯏ ꯀꯨꯏꯅ ꯂꯩꯖꯔꯣꯏꯗ ꯄꯥꯕꯨꯡꯅꯁꯨ ꯃꯇꯝꯁꯤ ꯃꯤꯁꯨ ꯌꯥꯝꯅ ꯂꯥꯛꯇꯦꯅ ꯁꯨꯝ ꯍꯥꯏꯕ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯄꯥꯕꯨꯡꯒꯤ ꯌꯦꯡꯉꯒ ꯃꯇꯝꯁꯤ ꯈꯤꯇꯪ ꯁꯥꯡꯇꯣꯛꯑ ꯂꯩꯁꯤꯔꯥꯅ ꯁꯨꯝ ꯈꯜꯂꯝꯕꯗꯒꯤ ꯌꯥꯏꯗ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯂꯩꯕꯕꯨꯗꯤ ꯌꯥꯏ ꯑꯩꯒꯤꯗꯤ ꯁꯦꯜ ꯐꯪꯒꯗꯧꯔꯤꯕꯅꯤꯗꯅ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯍꯨꯏꯁꯤꯡ ꯑꯁꯤ ꯌꯥꯝ ꯈꯣꯡꯉꯤꯅꯦꯍꯦ ꯀꯔꯤꯅꯣ ꯃꯆꯤꯟꯖꯥꯛ ꯋꯥꯠꯄ꯭ꯔꯥ ꯀꯔꯤꯅꯣ ꯄꯥꯕꯨꯡ ꯉꯥꯏꯍꯥꯛꯇꯪ ꯑꯩꯈꯣꯏ ꯉꯁꯥꯏꯐꯥꯎ ꯆꯠꯊꯣꯛꯆꯔꯤꯗꯣ ꯃꯆꯤꯟꯖꯥꯛ ꯀꯩꯀꯩ ꯈꯔ ꯂꯣꯏ ꯂꯩꯖꯔꯕꯅꯤꯗ ꯒꯥꯔꯤꯗꯁꯨ ꯃꯣꯏ ꯆꯥꯕ ꯌꯥꯕ ꯀꯩꯀꯩ ꯌꯥꯎꯔꯤ ꯄꯥꯕꯨꯡ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯄꯥꯕꯨꯡ 이봉호 너희보 누피 아니ꯈꯛ 보러키부두고 너희기 누피니 하이데 까만웅덕이 톡톡디 그리노 뭐이보 이봉호 바보 뭐이 크라미 너희나 벌써 그야 하이제드리 마땅거 fat다버니나 좀 뭐이니 톡드나 좀 레이저버니 보 오호 파레 계속 가이버 레이테 바봉이 시대에 잔다 좀 레이도 바봉이 юм지 신났다봐 또빠 마락마락다 이사누빠수 라이 이사누빠가 이게 헤헤 신나번 아이수 아무목시다 레이바 마수 아무목 레이바 이반이 뻔는 레이버수 헤기야오 मफम असिददि का हेन मी लाकपदि नथे हौजिकि मतमसिददि इबुङो मफम फजब थिबा अदुगा खरे इंग तप्पा हायरगने खोइगि सिदे हेक लाकपा इबुङो खोइ लाइसिनि करि हायगे इबुङो मानि पाउ अखोइसु पाबुङगि सि इंग तप्पसिगि थोइने खल्लगा लाक्सरिनि पाउ चानु पादसु मासु हेक लेरदि नोइगा खंगनजबा याबनि हानदि मासुने सिदैदि लैबियुगा हायबा यारंबा जानाथि अदुबु मागी ममानब अमसु से सिदगी खरा चलगा करी माई ममिंगदुबो ओ पारी पारी हैबदो असिदा मोगी मयामबदुना स्कूल अमा लिंखटकनी हायदना मागी हिल साइड इंग्लिश स्कूल हायबा हिल साइड करी एकेडमी हैब्रा कैनो सेम साबा लोइलोरम मयामदु मसा खरा नुंगाइरक्तबदगी मनाउ नुपादुनाने अदुम सेनालेबा मफमदो मोइसु स्कूल लोरमदगी तंगाई फद्रबदि होटल ओंथोकनी गान तब मदुन माना डिजाइन मैम सेमगा नोय होजिकानगी फेसबुक त करीदा तोरो थागलपदो आई जानुपाजी सु ngawraba जानिदना पबु असिगी शिखर चलगा लैबा स्कूल मानी नोइबु मदुदे संगुरबराने पबु संगदे लंबीदे सुम उरंबा आदा मोइगिदुदि होटल थादबदुदा मोइददि संगमद्रे ओ याम फै फरे मागिदुसु नों फादोक मी लेगे हारबदि नों मनिनिगिदि या माले होटल मक्ति नत्तबनिना अदुबु मोइसु स्कूल लोइबदु नुंगाइरक्तो माद्रे मयामदुना हारबनिना माइ मंगलान्दो लोइ काइजरे अदुना होजिक्सि मयामदुना फरकपा गाइबदुगा साजल्लुबो मयामदुगा होटल लोइनो ओंथोसिरा खंगदि गाइना मयामनसु हाइबे लेबनि मोरे चानुपासे सिदैद मागी ममानबो पारिदुनो कन सेंकलपदुदगी बो थवाइ याउदुना तौरिबनिने फरे पबंग अदुदि अखोय अमु संचरुगी बाबू पबुंदी इबुङो आइदि तु काचेन्द लेजे मैं खु कार लेरिबा का मसाजे सिनि सिदैदने किचन मा अदुगा लेफम चाफम सिदैदे इसागा इगा पुरा सिदैद खोइदि नुंगाय ले
ꯑꯗꯣ ꯏꯕꯨꯡ ꯑꯋꯥꯠ ꯑꯄꯥ ꯀꯩꯁꯨ ꯂꯩꯇꯦꯀꯣ ꯌꯥꯅꯤ ꯌꯥꯅꯤ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯑꯋꯥꯠ ꯑꯄꯥ ꯀꯔꯤꯝꯇ ꯂꯩꯖꯗꯦ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯐꯔꯦ 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 ꯑꯩꯁꯨ ꯍꯥꯏꯐꯦꯠ ꯆꯪꯉꯨꯈꯤꯒꯦꯀꯣ ꯃꯐꯝꯁꯤ ꯒꯦꯠꯀ ꯂꯣꯟꯁꯤꯜꯂꯒ ꯑꯩ ꯂꯩꯔꯨꯈꯤꯒꯦ ꯏꯕꯨꯡꯉꯣ ꯅꯣꯏ ꯍꯨꯏꯁꯤꯡꯗꯨ ꯌꯥꯝꯗꯤ ꯌꯥꯝꯃꯤꯀꯣ ꯏꯕꯨꯡꯉꯣ ꯄꯥꯕꯨꯡ ꯂꯥꯞꯄꯅꯤꯅ ꯀꯩꯁꯨꯗꯤ ꯀꯥꯏꯔꯝꯃꯣꯏꯗ꯭ꯔꯥ ꯀꯔꯤ ꯄꯥꯕꯨꯡ ꯇꯨꯝꯕ ꯈꯣꯠꯄ ꯌꯥꯗꯕ ꯀꯩꯁꯨ ꯂꯩꯇꯦ ꯀꯩꯁꯨ ꯂꯩꯇꯦ ꯈꯣꯡꯗꯤ ꯈꯔ ꯈꯣꯡꯉꯤꯍꯦ ꯃꯐꯝꯁꯤꯁꯨꯅꯦ ꯍꯨꯏ ꯂꯥꯡꯒ ꯂꯣꯏꯔ ꯈꯔ ꯊꯝꯕꯗꯤ ꯑꯗꯨꯝ ꯐꯕꯅꯤ ꯑꯩꯁꯨ ꯏꯆꯥꯅꯨꯄꯥꯒ ꯈꯟꯅꯈꯤꯒꯦ ꯂꯥꯛꯑꯣꯏꯗꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯅꯠꯇꯦꯗꯣ ꯐꯣꯟ ꯇꯧꯈꯤꯕꯗꯨꯕꯨ ꯀꯔꯤ ꯔꯤꯑꯦꯛꯁꯟ ꯂꯥꯛꯑꯝꯗꯣꯏꯅꯣ ꯉꯥꯏꯈꯣ ꯐꯣꯟ ꯑꯃꯁꯨ ꯌꯥꯎꯔꯤ ꯁꯤꯝꯁꯨ ꯌꯥꯎꯔꯤ ꯍꯌꯦꯡ ꯑꯃꯨꯛ ꯊꯣꯛꯄꯗ ꯑꯃꯨꯛ ꯂꯩꯔ ꯂꯣꯏꯔꯦ ꯁꯤꯒꯤꯅ ꯀꯣꯜ ꯇꯧꯔꯒ ꯑꯃꯨꯛ ꯅꯪ ꯊꯣꯏꯕꯗꯨꯗ ꯑꯃꯨꯛ ꯅꯪꯅ ꯑꯃꯨꯛ ꯇꯧ ꯍꯣꯔꯦꯟ ꯑꯗꯨꯒ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯐꯥꯎꯕꯗꯗꯤ ꯑꯅꯤꯁꯦ ꯍꯥꯠꯇꯣꯛꯑꯝꯕꯅ ꯈ꯭ꯋꯥꯏ ꯐꯔꯦ ꯑꯗꯨ ꯑꯍꯟꯁꯤꯅ ꯑꯃꯨꯛ ꯀꯩꯒꯨꯝꯕ ꯈꯪꯈ꯭ꯔꯗꯤ ꯈꯪꯈ꯭ꯔꯒꯅ ꯑꯍꯟꯁꯤꯁꯨ ꯂꯣꯏꯁꯤꯟꯕꯤꯔꯝꯕ ꯂꯣꯏꯔꯦ ꯃꯐꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯑ ꯊꯝꯃꯝꯃꯒ ꯑꯗꯨꯝ ꯑꯍꯟꯁꯤꯒ ꯃꯈꯣꯏ ꯑꯅꯤꯒ ꯑꯗꯨꯝ ꯃꯥꯟꯖꯍꯧꯔꯅꯤ ꯉꯥꯏꯈꯣꯅꯤꯗꯣ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯠꯇꯣꯛꯑꯝꯕꯗꯨꯕꯨ ꯄꯥꯔꯤ ꯍꯥꯏꯗꯨꯒ ꯁꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯈꯪꯅꯩ ꯍꯥꯏꯗꯨꯕꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯀꯥꯏꯔꯣꯏꯗ꯭ꯔꯣ ꯏꯇꯥꯎꯁꯨ ꯀꯤꯃꯟꯈ꯭ꯔꯕ ꯍꯥꯏꯗꯨꯅꯤ ꯅꯠꯇꯦ ꯏꯇꯥꯎꯁꯦ ꯀꯔꯤꯝꯇ ꯑꯣꯏꯔꯝꯗꯕꯒ ꯃꯥꯟꯈꯤꯅꯤꯀꯣ ꯏꯇꯥꯎꯁꯨ ꯄꯨꯂꯤꯁꯅꯤ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯪꯉꯤꯁꯨ ꯀꯔꯤ ꯏꯇꯥꯎ ꯋꯥꯈꯜꯒ ꯀꯔꯤꯝꯇ ꯊꯣꯛꯇꯦꯗ ꯇꯧꯐꯝ ꯀꯔꯤꯃꯇ ꯈꯪꯗꯦ ꯏꯁꯥꯁꯦ ꯃꯤ ꯍꯥꯠꯂꯨꯕꯒꯤꯅꯤ ꯈꯪꯗꯦ ꯏꯁꯥꯁꯦ ꯂꯩꯇꯥꯐꯝꯗꯤ ꯈꯪꯗꯦ ꯑꯗꯨꯅꯦ ꯃꯤ ꯍꯥꯠꯄꯒꯤ ꯏ ꯀꯥꯔꯤꯉꯩꯗꯨꯗ ꯑꯅꯤꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯝꯃꯁꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤ ꯍꯨꯟꯗꯣꯛꯑꯝꯃꯒ ꯂꯣꯏ ꯐꯣꯟꯗꯨ ꯊꯨꯒꯥꯏꯔꯝꯃꯒ ꯁ꯭ꯋꯥꯏꯗ ꯊꯝꯃꯝꯃꯅꯤ ꯇꯥꯔꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯍꯟꯗꯨꯒ ꯍꯥꯠꯇꯣꯛꯑꯝꯃꯗꯤ ꯑꯗꯨꯝ ꯇꯥꯖꯔꯦꯗꯅ ꯃꯆꯥꯅꯨꯄꯥꯗꯨ ꯂꯥꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯆꯥꯅꯨꯄꯥꯗꯨ ꯂꯥꯛꯑꯒꯅ ꯂꯥꯛꯑꯦꯗꯅ ꯑꯅꯤꯃꯛ ꯄꯨꯟꯅ ꯁꯤꯖꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯂꯥꯛꯑꯣ ꯏꯇꯥꯎ ꯑꯗꯨꯗꯤ ꯆꯪꯁꯤ ꯂꯥꯛꯑꯣ ꯑꯅꯤꯗꯣ ꯀꯔꯤ ꯀꯔꯤ ꯆꯥꯎꯊꯣꯛꯅ ꯈꯔ ꯂꯥꯁ ꯑꯣꯏꯅ ꯉꯁꯤ ꯈꯔ ꯄꯤꯕꯤ ꯇꯥꯔꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯑꯒ ꯃꯐꯝꯁꯦ ꯊꯥꯗꯣꯛꯑ ꯆꯠꯈꯤꯅꯕ ꯇꯧꯁꯤ ꯑꯁ ꯏꯇꯥꯎ ꯑꯩꯗꯤ ꯑꯅꯤ ꯑꯁꯤ ꯒꯥꯔꯤꯗ ꯍꯥꯞꯆꯜꯂꯒ ꯍꯣꯏꯅꯤ ꯒꯥꯔꯤꯗ ꯍꯥꯞꯄ ꯄꯨꯕ ꯌꯥꯔꯒꯅ ꯄꯨꯔꯦꯅ ꯑꯍꯟ ꯑꯁꯤ ꯎꯗ꯭ꯔꯒꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯍꯟꯁꯤꯅ ꯀꯩꯒꯨꯝꯕ ꯎꯈ꯭ꯔꯒꯗꯤ ꯑꯁꯤꯕꯨꯁꯤ ꯍꯨꯟꯇꯣꯛꯑꯃꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅꯦꯅ ꯁꯣꯏ ꯍꯥꯏꯔꯒꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯔꯒ ꯑꯗꯨ ꯋꯥꯗꯤ ꯉꯥꯏꯈꯣꯗ ꯁꯤꯗꯒꯤ ꯈꯔ ꯂꯥꯞꯅ ꯑꯃꯨꯛ ꯍꯨꯟꯇꯣꯛꯑꯁꯨ ꯅꯨꯄꯤ ꯑꯁꯤꯕ ꯑꯅꯤ ꯂꯩꯔꯝꯃꯦ ꯍꯥꯏꯔꯦ ꯑꯗꯨ ꯃꯐꯝꯁꯤꯗ ꯏꯔꯥ ꯂꯥꯞꯅꯗꯕ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯥꯛꯑꯝꯕ ꯅꯨꯄꯤ ꯑꯅꯤꯗꯨꯅꯤ ꯃꯄꯨꯔꯣꯏꯕ ꯑꯅꯤꯗꯨꯅ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯦꯅ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯁꯛꯇꯝꯒꯗꯤ ꯌꯦꯛꯑꯒ ꯁ꯭ꯀꯦꯠꯁ ꯑꯥꯔꯇꯤꯁꯀ ꯀꯧꯔꯒ ꯁꯨꯝ ꯃꯊꯪ ꯃꯊꯪ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯕꯗꯤ ꯏꯇꯥꯎ ꯑꯩꯗꯤ ꯀ꯭ꯂꯨꯁꯤꯡꯁꯦ ꯑꯃꯠꯇ ꯂꯩꯇꯅꯕ ꯂꯣꯏꯁꯜꯂ ꯆꯠꯄꯅ ꯐꯕ꯭ꯔꯥ ꯈꯔ ꯏꯇꯥꯎ ꯅꯪꯁꯨ ꯀꯦꯁ ꯀꯌꯥ ꯄꯥꯏꯔꯛꯂꯕ ꯀꯦꯁ ꯀꯌꯥ ꯌꯥꯎꯔꯛꯂꯕꯅꯤ ꯅꯪꯁꯨ ꯑꯀꯤꯕ ꯐꯥꯎꯕ ꯀꯤꯕꯒꯤꯗꯤ ꯅꯠꯇꯦꯗ ꯁꯣꯏꯗꯅꯕ ꯍꯥꯏꯕꯅꯤ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯐꯔꯦꯁꯦ ꯏꯕꯥꯅꯤꯅ ꯁꯨꯝ ꯉꯥꯡꯂꯩꯗꯤ ꯌꯥꯔꯣꯏ ꯍꯨꯏꯁꯤꯡꯁꯨ ꯂꯥꯎ ꯀꯔꯤ ꯀꯔꯤ ꯃꯆꯤꯟꯖꯥꯛ ꯂꯥꯜꯂꯝꯃꯅꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯐꯠꯇꯕ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯋꯥꯍꯟꯈꯤꯕꯗꯣ ꯃꯗꯨꯒꯤ ꯂꯃꯟ ꯃꯈꯣꯏꯅ ꯐꯠꯆꯗꯕꯗꯨꯅ ꯃꯈꯣꯏꯅ ꯆꯩꯅꯥꯗꯨ ꯐꯪꯖꯕ ꯇꯥꯕ ꯂꯥꯎ ꯆꯠꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯤ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯁꯤ ꯍꯣꯏꯅꯦ ꯂꯥꯎꯅꯦ ꯐꯔꯦ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯑꯗꯨꯗꯤ ꯏꯌꯥꯝꯕ ꯄꯥꯔꯤꯒꯤ ꯂꯩꯐꯝꯁꯤ ꯏꯌꯥꯝꯕꯁꯨ ꯀꯔꯤꯃꯇ ꯈꯪꯗꯦ ꯑꯁꯦꯡꯕꯅꯤ ꯑꯩꯗꯤ ꯃꯥꯒꯤ ꯂꯩꯐꯝ ꯀꯔꯤꯃꯇ ꯈꯪꯗꯦ ꯑꯩꯅ ꯑꯅꯥꯕ ꯌꯦꯡꯕ ꯆꯠꯈꯤꯕꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩ ꯃꯉꯣꯟꯗ ꯀꯣꯜ ꯀꯌꯥꯔꯛ ꯇꯧꯏ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯀꯣꯜ ꯑꯗꯨꯝ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯐꯣꯟ ꯁꯨꯛꯄꯥꯏ ꯄꯥꯏꯗꯕꯅꯤ ꯑꯩꯅ ꯀꯔꯤ ꯇꯧꯔꯖꯥꯠꯅꯣ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯁꯪꯗꯅ ꯂꯩꯌꯨ ꯍꯥꯏꯗꯅ ꯂꯩꯍꯟꯕꯅꯤ ꯃꯥꯅꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯕꯁꯤꯡꯗꯣ ꯃꯥꯅ ꯃꯔꯤ ꯊꯥꯒꯠꯄꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯂꯩꯕ ꯍꯣꯇꯦꯜ ꯑꯃ ꯂꯩ ꯍꯣꯇꯦꯜ ꯑꯗꯨꯗꯁꯨ ꯃꯥꯒ ꯇꯤꯟꯅꯕ ꯂꯣꯀꯦꯟ ꯑꯅ ꯑꯉꯥꯡ ꯑꯃ ꯂꯩ ꯂꯣꯀꯦꯟꯗꯨꯁꯨ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯗꯒꯤ ꯃꯈꯣꯏꯒꯤꯗꯨꯗꯤ ꯍꯣꯇꯦꯜ ꯑꯣꯏꯅ ꯁꯥꯕꯅꯤ나 ꯅꯤꯡꯊꯤꯖꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄꯗ ꯊꯋꯥꯏ ꯌꯥꯎꯔꯦ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯍꯔꯥꯎ ꯀꯣꯜꯒ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯁꯔ ꯑꯩꯗꯤ ꯏꯁꯥ ꯉꯝꯗꯕꯅꯤ ꯑꯗꯨꯅ ꯃꯄꯥꯟꯗ ꯑꯩ ꯂꯥꯌꯦꯡꯕ ꯆꯠꯆꯔꯨꯕꯅꯤ ꯏꯁꯥꯁꯦ ꯈꯤꯇꯪ ꯀꯟꯈꯠꯂꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯑꯍꯥꯟꯕꯗ ꯐꯖꯕ ꯁ꯭ꯀꯨꯜ ꯑꯃꯇꯪ ꯊꯝꯒꯦꯅ ꯈꯟꯕꯅꯤ ꯍꯤꯜ ꯁꯥꯏꯗꯇ ꯐꯖꯕ ꯁ꯭ꯀꯨꯜꯁꯦ ꯑꯃꯠꯇ ꯂꯩꯇꯦ ꯃꯐꯝꯗꯨꯒꯤ ꯐꯖꯕ ꯑꯗꯨꯒ ꯅꯤꯜ ꯈꯣꯡꯕ ꯌꯥꯎꯗꯕ ꯑꯁꯦꯡꯕ ꯐ꯭ꯔꯦꯁ ꯏꯌꯔ ꯑꯗꯨꯒ ꯆꯞ ꯆꯥꯕ ꯁ꯭ꯀꯨꯜꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯉꯥꯡꯁꯤꯡꯒꯤ ꯑꯦꯀꯥꯗꯦꯃꯤꯛ ꯀꯦꯔꯤꯌꯔꯗ ꯑꯐꯕ ꯃꯐꯝ ꯑꯃ ꯃꯗꯨ ꯈꯟꯅꯅꯕꯒꯤꯗꯃꯛ ꯑꯩ ꯍꯧꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕꯅꯤ ꯂꯣꯏꯅꯃꯛ ꯐꯨꯜ ꯐꯦꯁꯤꯂꯤꯇꯤ ꯊꯝꯒꯗꯧꯔꯤꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯗꯣꯝꯒꯤ ꯏꯅꯥꯎꯅꯨꯄꯥ ꯄꯥꯔꯤꯗꯤ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯐꯣꯟꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗꯗꯤ ꯑꯣꯟꯁꯤꯜꯂꯒ ꯄꯥꯔꯤꯒꯤ ꯐꯪꯅꯕ ꯊꯤꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯍꯥꯏ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯅ ꯁꯣꯝꯁꯨ ꯑꯅꯥꯕ ꯂꯥꯌꯦꯡꯕ ꯆꯠꯈ꯭ꯔꯦ
ꯄꯥꯕꯨꯡ ꯈꯣꯏꯗꯤ ꯌꯨꯝꯗ ꯂꯩꯍꯧꯏ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯃꯤꯑꯣꯏ ꯈꯔ ꯇꯧꯔꯒ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯑꯗꯣꯝꯒꯤ ꯏꯅꯥꯎꯅꯨꯄꯥ ꯄꯥꯔꯤ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤ ꯃꯔꯝꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯒ ꯀꯔꯤꯒꯨꯝꯕ ꯀꯝꯄ꯭ꯂꯦꯟ ꯑꯃꯠꯇ ꯇꯧꯗ꯭ꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯃꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯁꯥꯔ ꯑꯩꯗꯤ ꯅꯥꯗꯅ ꯑꯗꯨꯝ ꯂꯩꯔꯦ ꯂꯥꯌꯦꯡꯕꯒꯤ ꯀꯣꯏꯆꯠ ꯆꯠꯇꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯦ ꯄꯥꯕꯨꯡꯅꯁꯨ ꯁꯣꯟꯖꯜꯂꯕꯅꯤꯅ ꯃꯗꯨ ꯉꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯈꯣꯡꯒꯨꯜꯂꯤꯕ ꯂꯥꯛꯑꯝꯕꯅꯤ ꯄꯥꯕꯨꯡꯁꯨ ꯀꯥ ꯍꯦꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯕ ꯑꯗꯨꯒ ꯁꯣꯝꯁꯨ ꯑꯅꯥꯕꯒꯤ ꯆꯠꯀꯦ ꯍꯥꯏꯕꯗꯨꯗ ꯑꯆꯨꯝꯕꯅꯤ ꯑꯩ ꯉꯁꯤ ꯌꯨꯝꯗ ꯊꯨꯡꯂꯛꯂꯤꯕꯁꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯤ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ ꯉꯁꯤ 4-5ꯅꯤ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯤꯁꯦ ꯃꯁꯤ ꯑꯐꯕ ꯑꯣꯏꯔꯝꯒꯅꯤ ꯊꯥꯖꯗ꯭ꯔꯤ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯌꯦꯡꯁꯤꯜꯂꯨꯕꯗꯤ ꯍꯧꯖꯤꯛꯁꯨ ꯉꯝꯗ꯭ꯔꯤ ꯉꯁꯤꯈꯛ ꯌꯧꯔꯛꯄꯗ ꯉꯥꯏꯔꯤꯕꯁꯤ ꯑꯃ ꯑꯣꯏꯔꯦ ꯃꯐꯝ ꯑꯗꯨꯗ ꯍꯨꯏ ꯂꯣꯏꯕ ꯍꯨꯏꯗꯤ ꯌꯥꯝꯅ ꯂꯣꯏꯈ꯭ꯔꯖꯥꯠꯅꯤ ꯑꯩꯗꯤ ꯍꯨꯏ ꯂꯣꯏꯕꯁꯨ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯕ ꯑꯩꯗꯤ ꯄꯦꯠ ꯂꯚꯔꯁ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯐꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯂꯩꯔꯝꯕꯒꯤ ꯈꯣꯡꯒꯨꯜ ꯀꯔꯤꯒꯨꯝꯕ ꯃꯃꯤ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯑꯗꯨꯒ ꯍꯨꯏ ꯃꯌꯥꯝ ꯑꯃ ꯂꯣꯏ ꯍꯥꯏꯕꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕ ꯑꯉꯥꯡ ꯑꯅꯤꯈꯛꯇꯨꯅ ꯑꯩꯈꯣꯏꯗ ꯇꯝꯕ ꯄꯥꯎꯅꯤ ꯁꯥꯔ ꯋꯥꯔꯤꯁꯤ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯃꯦꯟꯃꯥꯟꯁꯨ ꯇꯥꯗ꯭ꯔꯦ ꯁꯥꯔꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯅꯤ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯃꯤ ꯃꯈꯣꯏꯗꯨ ꯅꯥꯟꯊꯣꯛꯑꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯅꯤꯈꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯒꯅꯤ ꯃꯁꯤ ꯑꯩꯒꯤ ꯃꯪꯒꯨꯝꯕꯅꯤ ꯃꯁꯤꯗ ꯑꯗꯣꯝꯒꯤ ꯏꯅꯥꯎꯅꯨꯄꯥ ꯄꯥꯔꯤꯅ ꯌꯥꯎꯔꯝꯕ ꯌꯥꯕꯒꯤ ꯅꯣ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯄꯥꯔꯤꯅ ꯀꯩꯗꯧꯅꯨꯡꯗꯅꯦ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯇꯧ ꯀꯔꯤꯒꯨꯝꯕ ꯇꯧꯒꯦ ꯈꯜꯂꯕꯁꯨ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯍꯪꯂꯝꯒꯅꯤ ꯑꯦꯅꯤꯋꯦ ꯃꯌꯥꯝꯕꯁꯨ ꯅꯥꯗꯨꯅ ꯂꯩꯔꯦ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯁꯤꯟꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯃꯤ ꯐꯥ ꯄꯨꯟꯗꯨꯅ ꯊꯝꯂꯒ ꯇꯣꯉꯥꯟꯕ ꯑꯦꯛꯁꯇꯣꯔꯁꯟ ꯀꯌꯥꯗ ꯌꯥꯎꯁꯜꯂꯒ ꯁꯦꯟ ꯇꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯗꯣꯝꯒꯤ ꯏꯅꯥꯎꯅꯨꯄꯥ ꯄꯥꯔꯤ ꯌꯥꯎꯔꯝꯂꯕꯗꯤ ꯅꯣ ꯁꯥꯔ ꯑꯗꯨꯒꯨꯝꯕ ꯑꯦꯂꯤꯒꯦꯁꯟꯗꯨ ꯁꯥꯔ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯃꯍꯥꯛ ꯐꯠꯇꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯉꯥꯎꯁꯤꯟꯅꯩ ꯑꯩ ꯑꯗꯨ ꯑꯗꯨꯝ ꯌꯥꯒꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯅꯅꯦ ꯑꯗꯨꯒꯨꯝꯕ ꯀꯔꯥꯟ ꯇꯨꯔꯟꯒꯤ ꯊꯕꯛ ꯇꯧꯔꯒ ꯑꯩꯒꯤ ꯃꯤꯡꯆꯠ ꯊꯤꯅꯅꯕꯒꯤ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯤ ꯁꯥꯔ ꯀꯔꯤꯝꯇ ꯊꯥꯖꯕꯤꯔꯨꯅꯨ ꯁꯥꯔ ꯍꯣꯏ ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯗꯦ ꯑꯗꯣꯝꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯨ ꯍꯧꯖꯤꯛ ꯊꯤꯕ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯆꯤꯡꯅꯕꯒꯤ ꯍꯥꯏꯖꯔꯤꯕ ꯍꯥꯏꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯎꯔꯤꯕ꯭ꯔꯥ ꯃꯍꯥꯛ ꯌꯥꯎꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯕ ꯉꯝꯗꯦ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨꯁꯨ ꯎꯕ ꯐꯪꯗꯕꯅꯤna ꯑꯩꯈꯣꯏꯁꯨ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯎꯔꯤꯕ꯭ꯔꯥ ꯌꯥꯎꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯁꯥꯔ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯁꯨ ꯏꯁꯥ ꯉꯝꯗꯕꯒꯤ ꯃꯄꯥꯟꯗ ꯆꯠꯆꯔꯨꯕꯅꯤ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯑꯃꯨꯛꯇꯗꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯕꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯁꯣꯏꯗꯅ ꯊꯣꯛꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯌꯥꯝꯅ ꯂꯩꯔꯤꯁꯤ ꯁꯥꯔ ꯌꯥꯔꯒꯗꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯈꯣꯡꯒꯨꯜ ꯂꯩꯕꯤꯗꯨꯅ ꯏꯅꯥꯎꯅꯨꯄꯥꯕꯨ ꯑꯃꯨꯛꯇꯪ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯄꯨꯕꯤꯔꯛꯂꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ ꯁꯥꯔ 이봉어 ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯍꯥꯏꯅꯔꯤ ꯏꯆꯥꯅꯨꯄꯥꯁꯨ ꯍꯧꯖꯤꯛꯇꯤ ꯂꯥꯛꯑꯦ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯈꯤꯕꯗꯨꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯄꯥꯔꯤꯗꯤ ꯃꯍꯥꯛ ꯉꯥꯎꯁꯤꯟꯅꯕ ꯃꯤ ꯅꯠꯇꯦ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯆꯪꯍꯜꯂꯒ ꯂꯩꯍꯜꯂꯦ ꯍꯥꯏꯕꯗꯨꯗꯤ ꯃꯗꯣ ꯑꯩ ꯀꯔꯤꯃꯇ ꯋꯥꯔꯧꯕ ꯂꯩꯇꯦꯀꯣ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨꯅꯦ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯑꯩ ꯁꯨꯡꯌꯥ ꯌꯥꯖꯅꯤꯡꯗꯦ ꯅꯈꯣꯏꯅ ꯏꯆꯥꯅꯨꯄꯥꯕꯨ ꯃꯔꯥꯟ ꯁꯤꯗ꯭ꯔꯤꯉꯩꯗ ꯏꯆꯥꯅꯨꯄꯥꯗꯣ ꯑꯃꯨꯛꯇꯪ ꯐꯪꯅꯕ ꯊꯤꯕꯤꯌꯨ ꯃꯍꯥꯛ ꯂꯥꯛꯂꯒꯅꯦ ꯃꯍꯥꯛꯀꯤ ꯃꯆꯤꯟꯗꯒꯤ ꯅꯈꯣꯏꯅ ꯍꯪꯅꯤꯡꯕ ꯍꯪꯕꯤꯌꯨ ꯑꯗꯨꯒꯅꯦ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯎꯔꯝꯂꯕꯁꯨ ꯅꯈꯣꯏꯅ ꯆꯩꯔꯥꯛ ꯄꯤꯒꯦ ꯍꯥꯏꯔꯕꯁꯨ ꯑꯩ ꯀꯔꯤꯃꯇ ꯀꯥꯏꯗꯦꯀꯣ ꯑꯩ ꯀꯔꯤꯃꯇ ꯍꯥꯏꯔꯣꯏ ꯏꯕꯨꯡ ꯄꯥꯕꯨꯡ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥ ꯄꯥꯔꯤꯁꯨ ꯑꯩꯈꯣꯏ ꯊꯤꯕ ꯈꯪꯗ꯭ꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗꯗꯤ ꯆꯠꯇꯨꯅ ꯑꯩꯈꯣꯏ ꯌꯦꯡꯂꯝꯂꯕ ꯃꯐꯝ ꯑꯗꯨꯗ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯗꯤ ꯂꯩꯍꯧꯗꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯈꯔ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯁꯥꯃꯤꯜꯗꯤ ꯂꯩ ꯐꯔꯦ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯆꯠꯆꯔꯨꯈꯤ ꯑꯗꯨꯒ ꯁꯥꯔ ꯁꯤꯒꯤ ꯀꯥꯔꯗꯁꯤꯃꯗꯤ ꯄꯥꯏꯁꯟꯕꯤꯔꯣ ꯀꯔꯤꯒꯨꯝꯕ ꯄꯥꯔꯤꯅ ꯌꯨꯝꯗ ꯍꯜꯂꯒꯗꯤ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯕꯤꯌꯨ ꯐꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯃꯨꯛ ꯆꯠꯅꯕ ꯇꯧꯁꯤ ꯄꯥꯕꯨꯡ ꯑꯩꯈꯣꯏꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯐꯔꯦ ꯏꯕꯨꯡꯉꯣ ꯅꯈꯣꯏꯅꯦ ꯉꯔꯥꯡ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯅꯈꯣꯏ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩ ꯏꯁꯥꯗꯣ ꯉꯁꯤꯒ ꯅꯨꯃꯤꯠ 5-6 ꯁꯨꯔꯦꯅꯦ ꯎꯗꯕ ꯅꯣꯏ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ ꯏꯕꯨꯡꯉꯣ ꯄꯥꯕꯨꯡ ꯌꯥꯔꯦ ꯀꯔꯤꯝꯇ ꯈꯟꯗꯦꯕ ꯑꯗꯨꯒ ꯌꯥꯝꯕ ꯉꯁꯥꯏꯒꯤ ꯂꯣꯀꯦꯟꯒꯤ ꯃꯄꯥꯒꯤ ꯃꯃꯤꯡꯗꯣ ꯃꯃꯤꯡ ꯚꯨꯄꯦꯟ ꯍꯥꯏꯕ ꯑꯣꯀꯦ ꯚꯨꯄꯦꯟ ꯑꯗꯨꯗꯤ ꯚꯨꯄꯦꯟ ꯅꯠꯇ꯭ꯔꯒ ꯂꯣꯀꯦꯟ ꯑꯅꯤꯁꯤꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯃꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯩꯉꯣꯟꯗ ꯂꯩꯔꯝꯒꯅꯤ ꯁꯟꯇꯣ ꯁꯥꯔ ꯑꯃꯨꯛꯇ ꯂꯧꯁꯜꯂꯨ ꯐꯅꯤ ꯁꯥꯔ ꯀꯔꯤꯅꯣ ꯁꯥꯔ ꯁꯤꯗꯩꯗ ꯑꯃꯨꯛ ꯚꯨꯄꯦꯟꯒ ꯂꯣꯀꯦꯟꯒꯅ ꯁꯥꯔ ꯁꯤꯗ ꯑꯃꯨꯛ ꯀꯔꯤ ꯀꯥꯟꯅꯔꯛꯀꯗꯣꯏꯅꯣ ꯁꯥꯔ ꯒꯥꯡꯃꯩ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯆꯤꯡꯅꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯅꯤ ꯁꯥꯔ ꯂꯧꯁꯤꯟꯖꯔꯦ ꯁꯥꯔ ꯐꯔꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯌꯥꯝꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯐꯅꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯈꯣꯡꯒꯨꯜꯗꯣ ꯅꯈꯣꯏ ꯈꯖꯤꯛꯇꯗꯤ ꯂꯤꯕꯤꯔꯛꯎꯀꯣ ꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯑꯉꯝꯕ ꯍꯣꯠꯅꯖꯒꯦ ꯆꯠꯁꯤꯜꯂꯣ ꯒꯥꯡꯃꯩ ꯑꯁ ꯀꯔꯤꯅꯣ ꯁꯥꯔ
시기 뭐기 마파드는 거랑 하이버 모ong도 뭐 시기 되면 그런 많아디 자 토도시도 뭐 거이나 그리는 뭐 거기 마찬가지로 봐도 야오이네 켓 라우나 남기부서 레이테 뭐니 이파 바깥쪽이 모ong 떨어지고 서 가만히 아이코이나 말아 레이터바 마사도 파르가 부그러니는 와자 보러면서 마마 안파나 디파니 함나 마찬나 라라버수 란디 해버세 마시 각든 로 저 그dom도 뭉자그니 서 가만히 잣ప디 거이 구마라마디 로션기 юм다 짝그니 아두부 산토스 서 나랑 이런 게 골 디테일스 레코드 서 시달래 저래서 빠르기리 서 마기 되는 아두드기 폰 아무나 시즌하게 폰지 서 로케이션 주 마기 용 아두드기 뻥랍랍다는 니오리스 아두부 마학거리 구동티브 도부잔 나트르가 스쿨르도 타도가 도범 폼더 샷키바 anyway 거리 ngасai magi mamana du 거리 샷 로켄 해봐 로켄 아두디 피레이브 넘버도 샷 피레이시네 샷 마파 부벤기 오케이 올 디테일스 리코드 마밍아 타이 스테이드 로켄 코바 샷 띵지게 샷 거기 가면 루는 슈티네 해버니나 서 넘버 4 이내 루이브 넘버 아마디 서 치디다 한전한전에 야오네 서 마시 서 마기 마밍 anyway 마밍 강들가수 콜 톡서 가나나 강 넘버 2 로케니 하르글바디 파니샤 가마이 가리 토 아두가 산토스 가리 토링이데 파우도 파노 파니샤 나노네 가리마 통제레시 이 마우니드나 이베마 능 락리브라 라오 까클로 앙앙싱디 감도래 바봉 앙앙싱 노이나막 모르는데 레이 바봉 아이나 따바다디 톨락그래 하바디다 아두부 юм다디 마라 레이버니니 юм다 장멍 암드레드나 마마가 아이가 머펌 마시드 레이 하이버 강라버니 아두부 능 레이티 하이버기라 마사싱 레이티 하이버기라 농부터 파우부 짱락대 톨락그래 하이버디 누밋 망아니 따룽이 슈레 하이버 파우디다 하두부 ngasi phawbo mafam sida lagtana pabung ai halakle haidana aingonda phawbo kari matama sidida haiba lagte dana phararoi yauna phatrabudi upai lebana tin hei pabung asumda su roshando yumda masu hangda male roshando su makhoi giya manaunu padana so ingonda hanglaklam aduga mamaga mapaga nadi yumda mukhana changhalla roi haidana kari no hai adubu manaunu padunadi 토크라버디 토크래 하우크라버디 하우크래 юм더 정럭션우 하이든 하이보라마 아두부 노망의 학당 정감이 해 마나 레이버 타타니 마나 레이버 가리니 하이드나 그리노 에이 눅시러버 이사두가 정가가 까르두가 타타 트럭두가 부르가 sat키 하이 그리노도디 미기 가리 부르가 마나 살리버 그리노 바보 마두부 강라버디 가리 와루드게 하 마학부 마히 마싱 담노 보너르고 다이네 그양 와키 그얌 이루 양택 파나디 허르키바니네 아두부 폴리스 핵 오이 키바데기에 카랄레이라가 마나 또로 키바사 크리세 바보 폴리스 오이나 보하나바다 짱키바 센팜시 탕키바 사나루파 분노막 싱아도 막나 미워라바디 칸도노 하나키바 아두부 폴리스 핵 오이 크라바 마뚱다 마나 또 토르리바 타박 토름 싱아도다 에코이나 하이루라바시 옐루라바시 갱나바도 오이키 인스펙터 때에 마가 본을 레미너리바 미 어두부 मखोई अनि चंगदना अतोप तेनोपलगी मफम अमदगी होइजलगा इंस्पेक्टर ते आइबो हानबो हनबदा याउकी माना तोरिबा थबक फत्तब सिंग अदुदा इंस्पेक्टर ते आइना तोहनिंगदबगी हारुबदा माना येंगनबो इन ओइकी फने यामना खामकी फने यामना हाइजकी करीमत ताकीति पबु मिगी ममांगसिता माइसे करीमत उफम लेति हिंगदबदी आति चादबदी आति पबु ngasi phawbada mangna phare babu ai thingsu thengle ai chatna na batauki ai bema nangna warori bado loina chum na puroi ba phattabani ai gi sane su khang nama sune wa ma che na matangang adubu nama na warori badi pharabaju phatrasu mahak jel da leirure thokle maradu phaneyam leirabasu hojikti yumda mahak nena tana leibe yaidana karigino mana yumda changlaktribase haidra namana sauribani ne babu pharoi do bamidine
ꯀꯩꯗꯧꯅꯨꯡꯗꯅꯦ ꯑꯐꯕ ꯋꯥꯈꯜ ꯁꯨꯡꯈꯟ ꯈꯜꯂꯔꯣꯏ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯑꯩ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯆꯪꯉꯛꯄ ꯑꯗꯨꯒ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯨ ꯅꯃꯧꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯏꯃꯥꯒ ꯄꯥꯕꯨꯡ ꯃꯇꯝ ꯈꯖꯤꯛꯇꯪ ꯈꯥꯡꯕꯤꯌꯨ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯆꯪꯉꯛꯄ ꯇꯥꯔꯒꯁꯨ ꯃꯥꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯌꯨꯝꯗ ꯆꯪꯖꯔꯛꯀꯦ ꯄꯥꯕꯨꯡ ꯍꯥꯏ ꯃꯧ ꯅꯪꯅ ꯐꯒꯗꯕꯗꯨ ꯑꯗꯨꯝ ꯇꯧꯗ ꯏꯆꯥ ꯐꯠꯇꯕꯅꯤꯅ ꯏꯃꯧꯗ ꯀꯔꯤꯃꯇ ꯋꯥꯔꯧꯗꯦ ꯌꯦꯡꯉꯣꯏ ꯑꯩꯈꯣꯏꯅꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦꯅꯦ ꯏꯁꯨ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯅꯈꯣꯏꯅ ꯑꯁꯣꯝꯒꯤ ꯅꯈꯣꯏꯒꯤꯅꯦ ꯏꯃꯨꯡ ꯃꯅꯨꯡ ꯅꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡ ꯎꯕ ꯉꯝꯗ꯭ꯔꯕꯅꯤꯅꯦ ꯏꯁꯨꯁꯤꯡꯅꯤꯅ ꯎꯅꯤꯡꯉꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯅꯣꯏꯅ ꯂꯥꯛꯄꯗꯅꯦ ꯑꯃꯨꯛ ꯄꯨꯕꯤꯔꯛꯎ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯍꯦꯛ ꯈꯪꯍꯟꯁꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯂꯥꯛꯑꯒ ꯎꯅꯕ ꯑꯗꯨꯒ ꯃꯔꯛꯇ ꯏꯁꯨꯁꯤꯡ ꯑꯗꯨꯒ ꯁ꯭ꯀꯨꯜꯗ ꯊꯦꯡꯅꯕ ꯅꯠꯇꯅ ꯎꯅꯕ ꯐꯪꯗ꯭ꯔꯦ ꯃꯤꯁꯦ ꯂꯥꯞꯅꯈ꯭ꯔꯕꯗꯤ ꯇꯥꯝꯅꯔꯦꯅꯦꯍꯦ ꯇꯥꯝꯅꯔꯕꯗꯤ ꯃꯤꯁꯦ ꯁꯨꯝ ꯀꯥꯎꯊꯣꯛꯅꯔꯦ ꯀꯥꯎꯊꯣꯛꯅꯔꯛꯂꯕꯗꯤ ꯅꯤꯡꯁꯤꯡꯅꯔꯛꯇꯦꯅꯦ ꯅꯤꯡꯁꯤꯡꯅꯗꯕ ꯍꯥꯏꯕꯁꯤꯗꯤ ꯂꯣꯏꯔꯕꯅꯤ ꯐꯔꯦ ꯅꯪꯁꯨ ꯊꯦꯡꯈ꯭ꯔꯦ ꯌꯧꯅꯕ ꯇꯧꯔꯣ ꯑꯩꯈꯣꯏꯅ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯗꯅ ꯋꯥꯔꯤ ꯁꯥꯟꯅꯅꯦꯁꯨ ꯅꯠꯇꯦ ꯀꯔꯝꯕ ꯐꯣꯟ ꯅꯝꯕꯔ ꯄꯥꯏꯔꯤꯅꯣ ꯀꯔꯤ ꯇꯧꯔꯤꯅꯣ ꯍꯥꯏꯕꯁꯨ ꯀꯔꯤꯃꯇ ꯈꯪꯗꯦ ꯃꯐꯝ ꯑꯁꯤꯗ ꯃꯄꯥ ꯃꯃꯥ ꯁꯣꯟꯗꯅ ꯂꯩ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯋꯥꯔꯧꯕꯗꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯐꯝ ꯊꯣꯛꯇ꯭ꯔꯣ ꯈꯪꯐꯝ ꯊꯣꯛꯂꯤꯕꯅꯤ ꯑꯗꯨ ꯖꯦꯜꯗ ꯂꯩꯔꯤꯉꯩꯗ ꯆꯠꯂꯒ ꯑꯩꯁꯨ ꯏꯆꯥ ꯀꯧꯕꯅꯤꯅ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯆꯠꯇꯅ ꯄꯥꯎꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯃꯨꯔꯦ ꯃꯊꯨꯟ ꯃꯅꯥꯗ ꯀꯔꯤꯃꯇ ꯍꯥꯞꯇꯦꯅꯦ ꯍꯥꯏꯔꯨꯔꯒ ꯀꯔꯤꯗꯧꯕ ꯂꯥꯛꯏꯅꯣ ꯑꯩꯈꯣꯏꯕꯨ ꯎꯅꯕ ꯀꯔꯤꯗꯧꯕ ꯂꯥꯛꯄꯤꯔꯤꯅꯣ ꯍꯥꯏꯅꯤ ꯃꯗꯨꯒꯤ ꯋꯥꯍꯩꯗꯨꯅꯕꯨ ꯖꯦꯜꯗꯒꯤ ꯊꯣꯛꯂꯒ ꯑꯩꯈꯣꯏꯕꯨ ꯀꯔꯤꯗ ꯁꯦꯕꯥ ꯇꯧꯕꯤꯒꯗꯧꯔꯤꯒꯦꯅꯦ ꯀꯔꯤ ꯊꯣꯡꯖꯤꯜꯂꯤꯁꯤꯕꯨ ꯄꯨꯂꯤꯁ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯄꯨꯂꯤꯁ ꯂꯥꯛꯑꯦꯗꯅ ꯍꯥꯏ ꯏꯕꯦꯝꯃ ꯅꯪꯕꯨ ꯆꯠꯂꯒꯦꯔꯥ ꯄꯥꯕꯨꯡ ꯑꯩ ꯄ꯭ꯔꯄꯞ ꯆꯠꯄ ꯐꯖꯔꯔꯣꯏ ꯀꯔꯤꯅꯣ ꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯁꯔ ꯀꯨꯃꯥꯔ ꯈꯣꯏꯒꯤ ꯌꯨꯝ ꯃꯥꯅꯤ ꯏꯕꯨꯡꯉꯣ ꯆꯪꯁꯜꯂꯣ ꯀꯔꯤ ꯂꯩꯔꯦ ꯏꯕꯨꯡꯉꯣ ꯀꯔꯤ ꯄꯥꯕꯨꯡ ꯑꯩ ꯇꯩ ꯀꯧꯖꯩ ꯃꯇꯝ ꯑꯃꯗ ꯑꯩꯒ ꯃꯥꯒ ꯄꯨꯟꯅ ꯁ꯭ꯇꯦꯁꯟꯗ ꯂꯩꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯕ ꯂꯧꯇꯨꯅꯕ ꯍꯣꯠꯅꯕ ꯃꯗꯨ ꯈꯛꯇ ꯅꯠꯇꯅ ꯑꯩꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯃꯩꯇꯩ ꯄꯥꯡꯒꯜ ꯔꯍꯃꯟ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯐꯥꯎꯕ ꯃꯥꯡꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯠꯄ ꯅꯠꯇ꯭ꯔꯒꯁꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯆꯧꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡꯗꯨ ꯌꯥꯎꯏ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕꯗꯨꯅ ꯃꯈꯣꯏ ꯖꯦꯜꯗ ꯆꯪꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯋꯥꯐꯝ ꯑꯁꯤꯗ ꯂꯣꯏꯅ ꯍꯧꯈ꯭ꯔꯦ ꯁꯨꯝ ꯁꯔ ꯑꯩ ꯀꯨꯃꯥꯔꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨꯗꯤ ꯏꯄꯨꯔꯣꯏꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯁꯔꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯖꯦꯜꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯐꯝ ꯑꯁꯤꯗ ꯀꯩꯔꯣꯜ ꯂꯩꯀꯥꯏꯅꯁꯨ ꯌꯨꯝ ꯁꯤꯗꯣꯛꯀꯅꯤ ꯑꯗꯨꯒ ꯌꯨꯝ ꯃꯩ ꯊꯥꯅꯤꯅ ꯇꯧꯕꯗꯨꯗꯒꯤ ꯁꯔ ꯑꯩꯗꯤ ꯏꯄꯥꯝꯗ ꯑꯉꯥꯡ ꯑꯅꯤ ꯄꯨꯔꯒ ꯑꯗꯨꯝ ꯂꯩꯖꯔꯦ ꯁꯣꯜꯂꯕ ꯑꯍꯟ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯂꯤ ꯑꯗꯨꯕꯨ ꯑꯍꯜ ꯑꯅꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯅꯤ나 ꯃꯍꯥꯛ ꯊꯣꯔꯛꯈ꯭ꯔꯦꯒ ꯇꯥꯕꯗꯨꯗ ꯌꯨꯝꯗꯒ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯗꯤ ꯂꯥꯛꯆꯕ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗ ꯃꯐꯝꯁꯤꯗ ꯂꯥꯛꯇꯦ ꯑꯗꯨꯒ ꯃꯍꯥꯛ ꯈꯛꯇ ꯅꯠꯇꯅ ꯃꯍꯥꯛꯀ ꯇꯤꯟꯅꯕ ꯑꯩꯒꯤ ꯅꯨꯄꯥꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯆꯠꯈꯤ ꯍꯥꯏꯕ ꯇ꯭ꯔꯛ ꯑꯃꯒ ꯀꯥꯔ ꯑꯃꯒ ꯃꯥꯅꯤ ꯁꯔ ꯑꯗꯨꯗꯤ ꯒꯥꯔꯤꯗꯨꯒꯤ ꯅꯝꯕꯔꯅꯆꯤꯡꯕ ꯁꯔ ꯑꯩꯗꯤ ꯀꯔꯤꯃꯇ ꯈꯪꯖꯗꯦ ꯏꯕꯨꯡꯉꯣ ꯃꯅꯥꯎ ꯅꯨꯄꯥ ꯔꯣꯁꯟꯒꯤ ꯃꯅꯥꯎ ꯅꯨꯄा ꯑꯃ ꯂꯩ ꯏꯟꯗ꯭ꯔ ꯀꯧꯕꯅꯤ ꯑꯩ ꯃꯥꯒꯤ ꯅꯝꯕꯔꯗꯨ ꯑꯩꯉꯣꯟꯗ ꯌꯥꯎꯏ ꯏꯕꯨꯡꯉꯣ ꯏꯟꯗ꯭ꯔꯗ ꯍꯪꯉꯒ ꯑꯩ ꯒꯥꯔꯤꯒꯤ ꯅꯝꯕꯔꯒꯨꯝꯕꯗꯤ ꯂꯣꯏꯅ ꯈꯪꯕ ꯌꯥꯒꯅꯤ ꯏꯕꯨꯡꯉꯣ ꯑꯃꯨꯛ ꯇꯧꯔꯨꯔꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅ ꯊꯤꯔꯛꯂꯤꯕꯁꯤ ꯅꯠꯇꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯏꯆꯥꯅ ꯊꯣꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝ ꯑꯃ ꯂꯥꯛꯂꯤꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ ꯄꯥꯕꯨꯡ ꯂꯥꯟꯅ ꯈꯟꯕꯤꯒꯅꯤ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏ ꯃꯈꯣꯏꯅ ꯐꯠꯇ ꯅꯨꯡꯗ ꯇꯧꯔꯝꯕꯒꯤ ꯄꯥꯎ ꯀꯔꯤꯃꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯃꯈꯣꯏ ꯊꯣꯛꯂꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯝꯗ ꯂꯩꯇꯕꯁꯦ ꯃꯈꯣꯏ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯃꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯪꯖꯅꯤꯡꯗꯅ ꯂꯥꯛꯄꯅꯤ ꯁꯟꯇꯣꯁ ꯁꯔ ꯅꯝꯕꯔꯗꯨ ꯄꯥꯕꯨꯡꯗꯒꯤ ꯑꯝꯇ ꯂꯧꯁꯤꯟꯕꯤꯌꯨ ꯐꯅꯤ ꯄꯥꯕꯨꯡꯒꯤ ꯅꯝꯕꯔ ꯍꯧꯖꯤꯛꯀꯤꯗꯨ 이봉어 시대 레레 밑까지 우대 세 스테이드 넘어가요 스테이드네 로션기 만나온 빠니 마밍도 세 인드라네 타면 나 시대기 칼로 고이봉어 바봉 이암는 말이래 아도 바봉 시대디 있잖아 빠시 락드리시 바봉나 바우 펑나나 보나 보다
ꯄꯥꯎ ꯐꯥꯎꯅꯅꯕ ꯑꯩ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯂꯥꯛꯇ꯭ꯔꯤꯕꯁꯤꯅꯤꯅꯦ ꯏꯕꯨꯡꯉꯣ ꯑꯁꯣꯝꯒꯤꯗꯤ ꯅꯪꯒꯤ ꯔꯣꯁꯟꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅꯗꯤ ꯔꯣꯁꯟꯗꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯁꯨꯝꯅ ꯈꯜꯂꯦ ꯍꯥꯏꯗꯅꯅꯦ ꯃꯅꯥꯎ ꯅꯨꯄꯥ ꯏꯟꯗ꯭ꯔꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯇꯝꯃꯩ ꯑꯗꯨꯕꯨ ꯏꯟꯗ꯭ꯔꯅꯗꯤ ꯊꯣꯛꯈꯤꯕꯗꯤ ꯊꯣꯛꯈ꯭ꯔꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯌꯨꯝꯗ ꯆꯪꯉꯒ ꯈꯣꯡꯒꯨꯜ ꯇꯥꯅ ꯂꯩꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯅ ꯍꯥꯏꯌꯦꯅ ꯑꯩꯁꯨ ꯏꯆꯥ ꯅꯨꯄꯥꯒ ꯑꯗꯨ ꯍꯜꯂꯛꯇꯕꯗꯨꯗ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯅ ꯍꯪꯉꯨꯕꯅꯤ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯅꯤꯗꯨ ꯄꯨꯔꯒ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦꯅꯦ ꯌꯨꯝꯗ ꯆꯪꯉꯛꯇꯦ ꯇꯧꯔꯤꯁꯦ ꯅꯪꯒꯤ ꯔꯣꯁꯟ ꯑꯗꯨꯁꯨ ꯃꯥꯒꯤꯗꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯥꯒꯤ ꯅꯨꯄꯤꯗꯨꯁꯨ ꯃꯄꯥꯝꯗ ꯆꯠꯈꯤ ꯑꯩꯈꯣꯏꯒꯤꯁꯤꯁꯨ ꯏꯃꯧ ꯅꯨꯄꯤꯁꯤꯗ ꯂꯩꯔꯤꯁꯤ ꯃꯥꯁꯨ ꯉꯁꯤꯗꯤ ꯃꯄꯥ ꯐꯥꯎꯔꯛꯇꯅ ꯌꯨꯝꯗ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯕꯒꯤꯗꯃꯛꯇ ꯆꯪꯂꯛꯂꯤꯕꯅꯤ ꯏꯕꯨꯡꯉꯣ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯁꯤ ꯃꯁꯤ ꯑꯩꯒꯤ ꯀꯥꯔ ꯁꯤꯃꯇꯪ ꯁꯣꯝꯅ ꯄꯥꯏꯁꯟꯕꯤꯌꯨ ꯐꯅꯤ ꯁꯥꯔ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯄꯥꯎ ꯂꯩꯔꯕ ꯍꯥꯏꯕꯗꯤ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯀꯔꯤꯒꯨꯝꯕ ꯂꯩꯔꯛꯂꯕꯗꯤ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯂꯕꯁꯨ ꯅꯝꯕꯔꯁꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏꯗ ꯀꯣꯜ ꯇꯧꯕꯤꯔꯛꯎ ꯁꯥꯔ ꯑꯩꯒꯗꯤ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯕꯗꯤ ꯂꯩꯇꯦ ꯍꯣꯏ ꯑꯩ ꯅꯝꯕꯔꯁꯤꯗ ꯄꯥꯏꯁꯟꯖꯒꯦ ꯌꯨꯝ ꯑꯁꯤꯗ ꯑꯍꯜ ꯑꯅꯤ ꯂꯩ ꯃꯈꯣꯏꯅꯤꯒꯤ ꯁꯦꯕꯥ ꯑꯩꯅ ꯇꯧꯕ ꯐꯪꯗꯕ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨꯕు ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯅꯁꯨ ꯂꯩꯕ ꯌꯥꯔꯣꯏꯅ ꯇꯧꯕꯗꯨꯗꯒꯤ ꯌꯨꯝ ꯃꯩ ꯊꯥꯅꯦꯅ ꯇꯧꯕꯗ ꯑꯩ ꯑꯣꯏꯅ ꯏꯄꯥꯝꯗ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯏꯆꯥꯁꯤꯡ ꯑꯁꯤ ꯄꯨꯔꯒ ꯂꯥꯛꯄꯗꯒꯤ ꯃꯤꯌꯥꯝꯒꯤ ꯏꯔꯥꯡꯗꯨ ꯐꯈꯤꯕꯅꯤ ꯁꯥꯔ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯀꯩꯔꯣꯜ ꯂꯩꯀꯥꯏꯅꯁꯨ ꯌꯥꯅꯤꯡꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥ ꯍꯦꯛ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯑꯩꯗꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯔꯣꯏ ꯃꯥꯅ ꯍꯦꯛ ꯁꯤꯈ꯭ꯔꯕ ꯑꯩꯅ ꯂꯨꯈ꯭ꯔꯥꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯟꯗꯨ ꯍꯦꯛ ꯐꯪꯂꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯛꯇꯨꯅ ꯑꯍꯜ ꯑꯅꯤꯁꯤꯒꯤ ꯁꯦꯕꯥ ꯇꯧꯒꯦ ꯈꯜꯂꯤ ꯁꯥꯔ ꯇꯁꯦꯡꯕꯃꯛ ꯑꯩ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯁꯥꯔ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯑꯩ ꯁꯨꯡꯌꯥ ꯌꯥꯖꯅꯤꯡꯗꯦ ꯁꯥꯔ ꯐꯔꯦ ꯑꯗꯨꯗꯤ ꯋꯥꯐꯝꯗꯨꯗꯤ ꯍꯧꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯑꯗꯣꯝꯗ ꯌꯥꯝꯅ ꯈꯟꯖꯟꯕꯤꯔꯨꯔꯅꯨ ꯐꯪꯐꯝ ꯊꯣꯛꯄ ꯑꯥꯏꯟꯒꯤ ꯆꯩꯔꯥꯛ ꯑꯗꯨꯗꯤ ꯃꯍꯥꯛ ꯐꯪꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯉꯤꯁꯤꯅ ꯊꯣꯛꯂꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯈꯪꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯥꯔ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯝꯒꯗꯕ ꯃꯥꯜꯂꯤ ꯁꯥꯔ ꯈꯣꯏꯅ ꯂꯣꯠꯁꯤꯜꯂꯕꯁꯨ ꯁꯥꯔ ꯑꯩꯈꯣꯏꯗ ꯀꯔꯤꯝꯇ ꯂꯣꯠꯄꯤꯒꯅꯨ ꯑꯁꯦꯡꯕꯗꯨ ꯈꯪꯂꯕꯗꯤ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛꯃꯛꯇꯤ ꯑꯁꯦꯡꯕ ꯀꯔꯤꯃꯇ ꯈꯪꯗꯦ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯃꯗ ꯃꯈꯣꯏꯅꯤ ꯆꯦꯟꯅꯔꯝꯕ ꯌꯥꯏ ꯍꯥꯏꯕ ꯆꯤꯡꯅꯕ ꯊꯧꯗꯣꯛꯇꯤ ꯂꯩ ꯋꯥꯐꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯀꯣꯟꯅ ꯄꯥꯎ ꯐꯥꯎꯖꯔꯒꯦ ꯍꯥꯏꯕꯗꯤ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯋꯥ ꯍꯥꯏꯕꯗꯤ ꯂꯨꯏ ꯑꯁꯦꯡꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯊꯤꯔꯤ ꯑꯦꯅꯤꯋꯦ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯐꯅꯤ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯩꯖꯍꯧꯔꯒꯦ ꯏꯕꯨꯡꯉꯣ ꯐꯔꯦ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯖꯔꯨꯈꯤꯒꯦ ꯐꯅꯤ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯁꯥꯔ ꯑꯁꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤꯁꯤꯗꯤ ꯃꯄꯥꯝꯗꯒꯤ ꯂꯥꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦꯗ ꯁꯥꯔ ꯃꯥꯅꯤ ꯀꯃꯥꯏ ꯃꯄꯥꯝꯗꯒꯤ ꯂꯥꯛꯑꯒ ꯃꯥꯁꯨ ꯌꯨꯝꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯟꯕ ꯂꯥꯛꯄꯅꯗꯣꯏꯅꯣ ꯁꯥꯔ ꯀꯃꯥꯏ ꯅꯨꯄꯤꯒꯤ ꯊꯃꯣꯏꯗꯤ ꯂꯦꯞꯈꯤꯕ ꯐꯤꯔꯦꯞ ꯈꯟꯈꯤꯕ ꯋꯥꯈꯜ ꯑꯗꯨꯒꯅꯤ ꯃꯈꯣꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤꯕꯗꯨꯗꯤ ꯄꯥꯛ ꯍꯣꯡꯒꯟꯗꯕꯅꯤ ꯍꯣꯏ ꯃꯗꯨ ꯄꯨꯝꯅꯃꯛ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯇ ꯂꯩꯇ꯭ꯔꯕꯁꯨ ꯑꯌꯥꯝꯕꯗꯤ ꯈꯟꯈꯤꯕ ꯂꯦꯞꯈꯤꯕꯗꯨꯗ ꯆꯞ ꯆꯥꯅ ꯂꯦꯞꯈꯤꯕ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯁꯥꯔ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯈꯣই ꯔꯣꯁꯟꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯒꯤ ꯊꯣꯏꯅ ꯀꯥꯟꯅꯔꯔꯣꯏ ꯄꯥꯕꯨꯡꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯦ ꯑꯆꯨꯝꯕ ꯑꯣꯏꯔꯒ ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯥ ꯏꯟꯗ꯭ꯔ ꯃꯍꯥꯛꯀꯤ ꯅꯝꯕꯔ ꯌꯥꯎꯔꯤꯗꯅ ꯏꯟꯗ꯭ꯔꯗ ꯋꯥꯔꯤ ꯁꯥꯔꯀꯥꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯍꯥꯏꯕꯗꯤ ꯇ꯭ꯔꯛ ꯄꯨꯈꯤ ꯒꯥꯔꯤ ꯄꯨꯈꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤꯒꯤ ꯅꯝꯕꯔ ꯀꯔꯤꯅꯣ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯄꯨꯈ꯭ꯔꯤꯅꯣ ꯍꯥꯏꯗꯨ ꯆꯞ ꯆꯥꯕꯗ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯁꯨ ꯌꯥꯔꯦ ꯁꯥꯔ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯕꯁꯤ ꯁꯥꯔ ꯃꯈꯥ ꯇꯥꯕꯗꯤ ꯚꯣꯄꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯂꯣꯀꯦꯜ ꯃꯍꯥꯛꯀ ꯄꯥꯎ ꯐꯥꯎꯅꯔꯒ ꯃꯍꯥꯛ ꯎꯅꯅꯕ ꯆꯠꯁꯤ ꯊꯧꯔꯣ ꯒꯥꯔꯤ ꯐꯔꯦ ꯁꯥꯔ ꯀꯔꯤꯅꯣ ꯁꯥꯔ ꯅꯨꯃꯤꯠꯇꯤ ꯇꯥꯗꯦ ꯇꯥꯁꯜꯂꯛꯀꯗꯧꯔꯦ ꯁꯥꯔ ꯀꯃꯥꯏ ꯅꯨꯃꯤꯠ ꯇꯥꯔꯕꯁꯨ ꯑꯍꯤꯡ ꯑꯣꯏꯔꯕꯁꯨ ꯌꯧꯗꯕ ꯌꯥꯗꯕ ꯆꯠꯇꯕ ꯌꯥꯗꯕ ꯐꯅꯤ ꯁꯥꯔ ꯀꯩꯗꯧꯔꯒꯦ ꯄꯥꯕꯨꯡ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯑꯁ ꯅꯪꯕꯨ ꯂꯝꯕꯤꯗꯒ ꯂꯥꯛꯄ꯭ꯔꯣ ꯅꯪꯕꯨ ꯂꯥꯛꯇꯦ ꯄꯥꯕꯨꯡ ꯀꯩꯗꯧꯔꯒꯦ ꯍꯩ ꯉꯁꯤꯗꯤ ꯂꯥꯛꯑꯅꯨ ꯁꯤꯗꯅꯦ ꯐꯤꯕꯝ ꯃꯑꯣꯡ ꯌꯥꯝ ꯇꯥꯗ꯭ꯔꯤꯅꯦ ꯁꯤꯗꯩꯗ ꯅꯨꯄꯥ ꯑꯅꯤꯈꯛ ꯂꯩꯌꯦꯅ ꯉꯔꯥꯡ ꯅꯍꯥꯟꯗꯩ ꯂꯩꯔꯛꯄꯅꯤ ꯍꯨꯏꯌꯣ ꯀꯔꯤꯌꯣ ꯄꯤꯛ ꯊꯅ ꯄꯣꯔꯦ ꯃꯁꯤ ꯕꯦꯕꯥ ꯈꯣꯡꯉꯦꯅ ꯃꯁꯤꯗ ꯍꯨꯏꯁꯤꯡ ꯑꯗꯨꯅ ꯌꯧ ꯇꯧ ꯂꯩꯔꯒꯅꯦ ꯃꯣꯏꯅ ꯄꯣꯔꯛꯄ ꯅꯨꯄꯤꯁꯤꯡꯗꯨ ꯀꯔꯤꯅꯣ ꯆꯩ ꯂꯥꯡ ꯁꯤꯖꯤꯟꯅꯗꯅ ꯐꯨꯕꯒ ꯆꯩꯕꯒ ꯀꯔꯤꯅꯣꯅꯦ ꯑꯩꯗꯤ ꯍꯥꯏꯐꯦꯠ ꯀꯔꯤꯅꯣ ꯍꯨꯏ ꯈꯣꯡꯃꯜꯂꯦꯅ ꯌꯦꯡꯉꯨꯕꯅꯤꯅꯦ ꯀꯥꯗꯨꯗ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔ ꯌꯦꯡꯕꯕꯨ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯆꯤꯟꯗꯨ ꯐꯤꯅ ꯃꯦꯟꯁꯤꯜꯂꯤ ꯃꯈꯨꯠꯇꯨꯁꯨ ꯊꯧꯔꯤꯅ ꯄꯨꯜꯂꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯐꯨ ꯆꯩꯗꯅ ꯇꯧꯏꯅꯦ ꯏꯕꯨꯡꯉꯣ ꯑꯩ ꯅꯪ ꯂꯥꯛꯄ ꯑꯣꯏꯔꯕꯗꯤꯅꯦ ꯂꯥꯛꯑꯅꯨꯀꯣ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯅꯨꯀꯣ ꯀꯩꯅꯣꯅꯦ ꯄꯥꯕꯨꯡ ꯑꯗꯣ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯇꯧꯒꯅꯣꯅ ꯄꯥꯕꯨꯡ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯃꯣꯏꯒꯤꯁꯤ ꯃꯑꯣꯡ ꯑꯃꯅꯤ ꯁꯤꯕꯨ ꯀꯔꯤꯅꯣ ꯄꯨꯂꯤꯁꯇꯒ ꯄꯥꯎ ꯄꯤꯒꯗ꯭ꯔꯥ ꯅꯠꯇꯦ ꯀꯝꯗꯧꯁꯤꯒꯦꯅꯦ ꯁꯤꯕꯨ ꯄꯥꯕꯨꯡ
회의하는 거 나티 그리 너무 직도리도 뭐판모두도 회의 미야마 그리 너무 도리도 강들이니 이봉 와이쇼 뻥꾸이 그로에도다 모이모이게 누피 부르고 라프니 꼬이버 살로브니 에도다 뽀삐 그래 코그래 해보세 마시모디 그림도 강은 비야드리고 뻥봉 오반 토론 통들론 실리가 뻥 뭐판모두도 파전 없다 레비우 아이보디 라이라게네 아다이다 또 민나 숨 또어지러 나티 시부 하이행 어머 시바 나바 야오라가 코이도 못 다이나레디 감동니 떠오르시대 아이보 뭐판 마시기 시엘라가 라시라 야디야디 뽕 어머 지금씩 가라이디기 제일라고 상그라바 찡 야라 뽕 아이네 까이케노 에임도 실랑나 봐도르기 뽕 뭐판 독도는 많은 것도 파자나 못 달래비요 야리 뽕 담미로 그리노니 떠오르시보 후이마야 아스 그리노니 후이 고메시보 그리노 떠오르시보 그리노네 그나노네 떠오르 아이 바봉 통다 항어 이봉어 까리 떠오르 이봉어 까리 바봉 통한 거 런절리 시게 도르게 제 바봉 통 항어 바봉 통다 항어 이봉어 까리 와라게 까리 떠오르게 너희 기션 아이템 교레디 아이기 레고 트레이 바봉 통 좀 항어세 와리엄도 사나제 바봉 통다 항어 까리 눈에 항자 너고 회의네 뭐로 뭐 공문에 아무튼 까리노 너희 까리 와라게 소 하유야 돼 까이도로게 미 너이 바봉 통제 항어나 더 투가이로로 까리 눈이 붕어나 알지 봐 까리 왔다 너이 붕어나 통 투가이로 하이도 뭐 아이 통장 돈에 나한테 시기라 너희 깜살로라 까리 눈이 붕어 아이 내 까리도 그러게 붕어나 통 항어나 할지 뭐 바봉 통제 항어래더라 거기 다운로 통제 항어나 하래 나는 통 항어야 들지 까이노 나한테 하라 어라 좀 레이도 까이 나같이 통을 런절는 뭐는 레이지게 되노 나티 nangizi police to pago biriro kada idi police to pago ni bunga ai police ki number khango sunate nati kari no bunga ai na kari dawrage bunga babong nangai di kenu ka ji thongo dum hangale mai ge thale nasina mai ge loi muthalaga manungji bunga ai tumagi na mai du muthat pani ni noi na kenu thong do ti ni noi thong do tam tam taw ni bunga no go ai thongjang do kiram toira thongjang do kiram toira ai thongji chunang do na ta ge phoboiro 아이 까리 또 그렇게 자자 너희 북까리 너네 떠오르지고 아이 난 거지 와리 산도 그나노 아유 난 거지 와리 산도 그나노 아두디 아이 까리 수나틴 해 아이 자노 빠도 마도 꼬이버섯 기베 숭랑랑 타버도다 티eng에 호직티 라누 마탐 파테 하이행 오이나 라오나 이나 와리 사기브니니 고 그래 나자노 빠기 넘버 필요 나자노 빠다도 많이 와리 사는 기브로 사는다라도 어디 한게 나자노 빠도 한게 보는 법 필요 심토 번이다 이거 이자노 봐도 딩가 사이나 뭐 юм다 넘짱 원하 하게 오이버 섭바 마나 버가 타벅잖아 마수게 아이 통장이라 항으로 응 아이 넌 신들지 통치 없잖아 신들지 통참 투나 이봉어 그리 이놈이 이봉어 괜히 떠오르도 뭐 이봉어 괜히도 많이 하다가 아이나 그 많이 통 강도리기네 아이 나 트와이도 먹는데 통장 넌 뭐리까 순대 감라 넌 시란트랑 까리나나 무슨 복동 킬까 너 사는 빠드는 복동도 거의 떠오르니 능 사이 회의하면 공연은 동대 이내가 라 너희 아이다 칸나 자이나봐 푸버 자이버도 좀 통로하고도 뭐 보이러 이봉어 너희도 많이 하이 놓고도 보게 너희게 장자번 비르가 너희네 인원도 원설리도 뭐 나 뒷가리 노브 이봉어 아도 많이 떠오르니 야드라바니나 통지 파까이버 다래 투가이버 다래 나자 통지 투가이버 다래 나자 똥눈이 보고 너희도 많이 똥눈이 파트나 복도 와기 왔다는 시게 도르게 보고 너희 봐 나티 가리 너희도 좀 샤오리도 뭐 샤오분한테 करी के नंग ना नचानो पादा करी पुलिस से टाक पकड़ी गए नंग करी है बा नंग करी है बा अस पुलिस से टाक को दे सुमता पे यागद रहना है बनी मियांग का नोगो फरे याद रबनी ना थोंग पकाई बता रे अदगा करी तो गे दियो वरी सिगी मखा हाइंग अमो तविरसी लाकले Inspector, tayay, lakle, Inspector, tayay, uthana ba, kanbina ba.
welcome.